ngasi 16 March ni amasung worldwide ke top news khara masida collection tawraga pijari thamjari ahan badda kwaidagi ngasigi chawrpa pausike manungda Houthi rebellers Yamen da lady singse makhoi ki mathakta chawrpa action military action naval air force purmak ase pullaga action ama hawan kre amasung Donald Trump to mase hawtharakpani masigi details lakani ahan badda headlines kharadaga Putin gi AD di Putin gi amna important banupa ma Yuri Ushakov na haikre bodi Russia gi leader President Putin hai ki bani hasidagi thamo magdamadi Europe ki leaders singa se loina puppies affectionate puppies gumbani hui macha gumbani maudi America gi makhoi gi president gi loina makhong lekpa makhoina makhoi gi mamang du khulu kudu kulaga mamai se phat haipa adu gumba puppies gumbani haina Russia gi president European gi leaders singa asipu praman tawki sinima tawamada amasung madu gi wafam to hojik chumle ngasi u phangle haina Yuri Ushakov Russia gi foreign policy ki aid Ushakov sin mention tawkisini fajana nai khai bani fajana nokna bani madi European chol leaders sing asibu hui papi machagumna masi praman pi kai se asum praman pi bana tanate asum praman pi bata nate sini madi US ki president US asigi value kam no matamda European Union oigra purma ase makhoi ki oina receive only Russia natana atai city loina makhong li I haibsi takibani aduga makhoina hai stand at master speed and gently wag their tails mamai phat haiblo madugi saktam natana kasunate aduga makhoi stand oidana masana full strongly thabak tawba ngamde US yaudra haibsi takibani US makhoi dagi handak US na makhoi bu kauthok US European Union the event tariff thamaga US tongan chatkani hotna rabani adubu European Union ase pullaga Ukraine gi against thabak suni kain sumayama hotnaki adubu makhoi ngamde adubu at last Americana haibtugi matongena thabak si tawrakni haiduna wafam si mention tawkibani hojik Russia bdi Ukraine gi marka chathari bo arse yamna sathina kanna hojik chathari aduga ceasefire ke damakta Witkoff kopa America dagi Donald Trump ki convoy ama Russia da chalure magonda Vladimir Putin na hairakre makhoi gi susart kya lairi haiduna hairi report ase hairi bawfam sing ase puraga America da chatkre adugi matung do hojik Donald Trump ama ko khamsin lonari hojik Russia bdi Ukraine ki marakta peace ki phibam di lak kadawre haibu hojik phawbati madupu grant oidri amasung madu action da laktri practical do oidri ground dati battlefield dati hojikchu war chathari amorom da asum da su mention tori madi US amati Israel ki yamna chawba plan amani hadak sanaki base wadi Ukraine bu koina khangna kauthok lambani basi karigino hai matamda Middle East da Israel bu mateng pangbugi damakta amati Iran bu nam thabya nabagi damakta torakpani Ukraine bu langthok laga asom da Israel paklok hona pa Iran gi hojik treat oira iba makoi gi nuclear ama basigi treat oira iba punumak ase nam thabya bagi damakta torakpani sini basi oisu oina ina thaje maramdi ngasi dagi hauna Houthi rebellers ki mathakta Donald Trump ki order dagi chawrba attack hokrabani Hojik fawda Russia na consent kraba mafam Ukraine ki territory mayam ase thadok pagi position da leiti US ki ceasefire deal gi matung inati makoina kon ki mafam kharatang thadok pa haiba asi su challi adu Russia ki side tagi masi yatramane yaning dramane makoina kon ki ba masu kon ki ba sita makoi ki kharcha ni adu ka military ki age thawai su lawkri Ukraine asigi territory ama dawru matam sida so adu gi pot sing ado amuk tangka dokan biu khara handokro khara lawkro aduga khara na khara nakhoi gi oiro haibo afam asida asugumbo proposal khara thamaki hadubu masi yakidre marabasina hojik ka khajik ka in da babati lairi adu Russia bati Ukraine ki marak asida hojik ka peace deal ase complete oidore haibasi yadre masi purumakse uraga France ki President Emmanuel Macron na hairaki madudi tasenamaki Russia ceasefire ki proposal ase yafam thoi haidro amarom the Ukraine ki Rashtrapati Zelensky na haiki madudi everybody believes Ukraine won hadaki matang sida hadaki war sida Ukraine ase loss oide Ukraine na ngambi haibase basi mi punamak na yadra bakhangdra wafam ni basi ni hairi se kar ba patang da kai da yari ba karai da makhoi na ngambi ba hadati haim ngamdre adu Zelensky tar claim di Ukraine loss oide hojiki matamda prithibi se nomgi mawang chasilaktre amasung chat pathok pisa problem kaya dang maike kya da ground kya da lairakli asugumba problem
खरा मेंशन तौरका रशिया की एम्बेसी ने लंदन ब्रिटेन की कैपिटल लंदन की मतंग थाई की मदी लंदन असे अनसेफ नि हुजी के मतम ता हाइद्रा मसिदा पॉलिटिकल क्राइसिस ना साइड मोय खरसु इकोनॉमिक चैलेंज लेरबा अमदी माइग्रेंट थोक चचिन की क्राइसिस लेरकलिबा पुरमक असिगा लोइरना कोविड 19 की पैंडेमिक हेक लाखिबदा लंदन द क्राइम अदुना लंदन असिसु असी के मतम द सेफ ओइरबा अदुगुम सिटी म नत्रे हाइ पोफोमसे रशिया की एम्बेसी हाइ के अदुगा मसी वार्न तौबनी बदुदी रशिया की कांगलुप करगो मथौ ताना यूके द लाखलबसु जैक्सन अमसु मथौ ताता लाकनु हाइ पोफोमसिनी मेंशन तौरकलिसे अमरम द रशिया की मनुंगदा रशिया की टेरिटरी कुर्स कॉन्सर्न की यूक्रेन के फोर्सिंग असे हौजिक मखोई दा अल्टीमेटम रशिया की साइड की पीखरे मदुदी नखोय सरेंडर टौ अमसुंग नखोय 48 आवर्स 72 आवर्स और 2 और 3 डेज सच के मनुंग सरेंडर तहो नत्रदि नखोय प्रॉब्लम लैरकनी हाइपो वफम से हाइक्रे मीन्स कुर्सतगा यूक्रेन कांगलुप सिंगजे लॉस ओइरे अदुबु हौजिक क्रेमलिन की साइड की मेंशन तौरकली मखोय द पीकेबा अल्टीमेटम टाइम तो नक्सिनक्रे मखोय सरेंडर तौबमा नत्रगा थवाई वांगबमा ओइरनि सिनी यूक्रेन अल्टीमेटली लॉसनी यूक्रेन अल्टीमेटली कुर्सता रोसनी रशिया की वार असिदा मखोय लॉस नति करम हाइगन सो ngasai gi huti sing bathakta america na attack tawse masi kai gino hai matamda israel gi force idf sing asina gaza gi mi sing da ceasefire laina ceasefire violation tawba mi hat pa khot pa mom si tawki ngasi su hat pani ngasi su khara mi hat ki ngasi at least gaza manungda palestinian mapan hat ki journalist amus yawn hat ki masi ceasefire break to bana tar dikari no so israel na masi ki ceasefire ka se mothongram na heloi tori adugi pot purma asi yenglaga huti singda hairak pani maudi israel da mkhoi attack tawni loina na red sea da su attack tawni haidura masi ki attack se mkhoi na tawgani khallingai ba tawdringai mamangda hojik US की साइड की यमन से फजन बॉम तौखरे बॉम यैथखरे सना कैपिटल अमदी थंग मफम कयादा रमजान था सिदा अमदी असु अपन याम थोकले मसिग लोइना मी तरामपन अमा फ्रेश हाले सो हौती की साइड की मसिग रिटेलिएशन दा US तम तौरगदबति नते मखोइना ताइदरकदबसे US की बेस लेबसिंग मिडल ईस्ट दा माउदा अटैक तौरपमा नत्रगा इजराइल दा अटैक तौरपमा मखोइना तौरकनी माउदा फर्स्ट लाव मै बम्बुला कापगुमना मी अमनी सोप खोट तौनी अदुबु असुक सुपर पावर country singis plane duna bom nur putar kan thom tabadadi amakki thom tabada trauma pansi rese kharung da maichak leiraga su yekna bakki wakhalon leiraga su pangthorakpa matam da hekta makoina hele masidi praman piretra ngasi amukta 19 hatkre adubu masig retaliation da huti na kayam jaw no torakadori se wahi su khan biya amrob da america na huti trauma pan hatkre loina israel na gaza manungda mapan nama palestinian ngasi gi fresh hatkre masida makoina hatpani adubu asom da natural disaster natural calamity storm no sit no maram moiraga america da mi tara tret ama hatlamle masi state ahum dani means america gi tongan pa mafam ahum dani so thanks for watching good morning